Jiribam district ki manung CHANNA LEIBA GULARTHOL dagi Meitei ama Shakkhangdaba Shing na PHADUNA PUKHRAGA Hatoklaga Hundoklambadagi Jiribam Da Irang Hourakkhre Irang LAKSHINNABA district magistrate na CRPC ki section 3 MAKHADA ATHINGBA THAMKHRE Thaudok asagi matangda press na phangba paw amagi matung ina laikhidraba Meitei nupa adugi maming Soibam Sarat Kumar kawi GULARTHOL sorok atingbi khunawdagani mahak ngarang yumgi mi singa loinena khasiya khulda leiba masagi farm da thabak sururaga halakpagi lambida gari da lakpa Shakkhangdaba Shing na PHADUNA PUKHRAGA Jiribam ki leisabitol amadi mulargaon anigi marakta leiba asong manarak mongsong amada Hatoklaga Hundoklambadagi thamlambani mahaki ngaksamda thangumba Athauba potsak amani yanbagi dakpham tarami loinena mamai mamitasu phuba chaibagi dakpham tarami hairi Mahaki loine be Soibam Romolana Phongdorokpagi matung ina ngarang khasya khulda leiba makhoigi farm da mahaki mapura be Soibam Sarat Kumar amadi machano paronal ga loinena thabak suba chakhi thabak suba loiraba matung nungtil gi pung mari makhairom tarpa doida yumda halasi haidona farm dagi thorakpada masak khangdaba miyoi khara farm gi manakta phamduna leiramba thengnakhi Talak aduda mahaki mapura be Sarat na farm gi sambal makong ama nomi sanjangani semjillam gi haidona lehauki adubu Mahak masa makti masanupa Ronald loinena gari thauduna yum tamna halakhibani yum yoroba phawbada mahaki mapureba Soibam Sarat laktabadagi pakhalaktuna phone tawrobada switch off hairakpadagi machanupa Ronald farm da amuk chattuna yenglubada mahaki mapuroibana tongba gari macha amadi sandal makhoina lakpada Shakkhangdaba miyoi khara phamduna leihoba mafam aduda taraga leiram khibani hairi tungda Miyam amadi Jiribam police ta pau piduna sarat ki khongul libada sarat ki thawai yaudra haksang ado mulargaon amadi leisabitol gi lonabada leiba narak mongsong amada taduna leiram khibani hairi farm da thabak suba chakhiba sarat Hatoklaga Hundoklam haiba pau hek phangbaga khoi saunarba miyamna Jiribam police station da thomjinarakuna Mikhalga mari lainena police na lakhat khiba license gun sing puthokpirau police na miyam gi punsi ngak senbi bangamdrabanina isana isagi punsi amadi lanthum ngak senjarage haiduna police station da kholaw kya lawki nakalamromda Jiribam ki orakliba law and order gi phibam adu yenglaga district magistrate Jiribam na ngarang dagi CRPC gi section 3 ki makhada mafam amada mi mari natraga mari dagi henba punbada athingba thambaga loinena makhatana thokaning daba thokdok sing thoktana ba Jiribam gi vulnerable oiba mafam singda security personnel sing deploy tawkhre haina pausna makhatari Ima gari di lay by center lay aduga mado kaino tawraga adu pa di lay namdre ma tinghat na pung na chakraba khangde na dugay duga ma na thuna lawu ima nang ipura thuna lawu pa do pugi pa mali na dugay duga mana na pati na mi si koi kom mga lawu sumay taw na latre khotre ma do center nya gari lay ay kamay taw yan no chachi maya may taw na dugay duga nung chiwa la ako na gari na center nga lay namin yan